Militantsinggi ambushta Naga khunja manga sire ama sokle. Kangpokpi districtki manung chana leiba Imphal Tamenglong IT gi lambi paringda leiba makui asang amasung thanamba Naga khul anigi marakta Kuki militant singni singnaba singna ambush tawbada lambi asida lakpa Naga civilian manga mafam aduda leikidabaga loinana Naga khunja ama sokre amana thiba khangdana leiri haina thajaba yaba paw amana phongdoragli. Source asina makha taraduna hai Thaudoga ngasi ayu pung 9:30 tarakpada IT gi makui asang amasung thanamba Naga khulgi marakta lambi asida bolero pickup amada tongduna lakpa Naga khunja singda militant singna nongmai kapsinduna attack tawba matamda gadi aduda tonglakpa Naga khunja mari mafam aduda sikhibaga loinana khunja ama nongmai maruna panduna sokhe amana mafam adudagi sen khibadagi thiba khangdana leiri hairi. Ngasi ayung militant singna ambush tawduna Naga khunja manga hatkiba amade amana asopa nanghankiba thaudok asina Kangpokpi districta nauna Kuki amasung Nagagi marakta chauna tension wanghankibaga loinana thaudok thokpam aduda ahenba security force singna changchinduna makhataba pamdaba thaudok sing thoktanaba amade ambush aduda chenariba militant sing fanaba paksana operation sing chataba haukhre hairi. Haudik fawbagi oina thaudok aduda laikhidraba amadi asokpa khunja sing official oina masak khangba ngamdre amaromda thaudok thokpam estate Kangpokpi districtagi manung hanjinba mafamda thokkibaga mari leinana mafam adubu koliba police station gi personnel sing matam chana yausilakpa ngamkhide hairi. Amaromda Kangpokpi amasung Tamenglong district ka tainaba mafamgi Imphal Tamenglong lambi gi paringda leiba Wakot fight khulda khulai matik chana paiba militant singna Kulasigi singkhongda law suduna leiba lawmi khunja singda nongmai kapsinduna ngasi attack tawraki hairi. Khunja singna phongdorapagi matung ina thaudok adu Wakot fight Kuki khul khunja singna Kulasigi manak nangna leiba Naibet haina khangnaba lawfam asida saduna leiriba loksangda koigi loksing ngaktuna leiringeida masa khangdaba khulai paiba militant singna khangaudana nongmai kapsilakibane militant sing asina nongmai kapsilakiba thaudok aduda khuladuda khulngakpa Kuki jo village volunteers singna handuna nongmai kapada nakalani makta akanma mongda nongmai kapnabagi thaudok sing thokhe aduga khulasigi khunja sing nongmai kapnabagi thaudok aduda kibadagi khuladu thadoktuna safagadaba mafamda chenaki hairi. Thaudo aduda khunja sing asopan yaubagi paudi leitre loinana mafam asi manung hanjinba mafamda leiba maramna nongmai kapnabagi thaudo aduda matam chana security laktuna intervention tawba ngamkhide hairi. Khunja singna hai Wakot pai Kuki khulda chatakiba attack adu NSNIM gi cadre sing oiramba yai hairi adumakpo official oina confirm tawbadi leitre. Mito miyancha sing yelhomi onthongnaba thaurang tawba yaroi apunbagi saktam amadi lamki ngamkhaida singnabata natana mapalamdagi khangu thakta leptana changsilagliba mapalangi mito miyancha singbo lamdamasige yelhomi onthongnaba thaurang tawba yaroi masing khangdana leiriba mapalamgi illegal immigrants sing asibu khandokpa tawramdana census tawba haibasi lengaki asumba khongthang nate mapalamdagi changsilagliba illegal immigrants sing ase NRC tawduna khandoklaba matungda census pangtho NRC tawdana census tawba yaroi assembly mifamda chapchaba phirep lawduna NRC pangthokadabane madu loiraba matungda census pangtho haina amuko plumpam kohar amade MSF na changsilakpa khongjangda the Northern United Club Organization nukona angamba thakta charugyagani haina nukona thadorokpa cherol amada phongdorakle amaromda sanglaba sahi ahum helaba matam kanglumasel khana hanbagi achauba lambi ama semduna kanglub sengge miyambu tangdu laita handana center amasong state lengakna thamlakle asigumba tanja asida amuk lengak asina SIR pangthokkiba SIR asina mapalamdagi sangsilakpa illegal immigrant masing khangdana voter list da yauhanba amadi India gi citizen ama ohennabagi khudong chaba pikre Lanjena leiriba IDP singbu voter list honghanaba MLA minister singna hotnarabra haibagi singnabasu leire aran mamongda miyangi apambagi mayokta SIR tawkiba asti yafam thokte chanaba yaroi miyamna yaningdriba astigi mayokta amuk ahoina dum census tawnaba thaurang paikhalakliba asina tangdu leitadriba miyam asibo hena khoirang khoisthauna handuna tambangamdaba achauba irang thoknaba sile masilengaki asuma khongthang nate manipurda census tawnabagi thaurang aste khudakta lekadabane haina Imphal West District United Club Organization na thadorokba cherol amada phongdoragli
Kukisingna Fajinkhib Chawangkining Village Chairman Sina fangkraba matung Chairaga sida Central Force singna Kukis singi chanaba polam sing ambulance da haptuna purakpada Chawangkining Naga villager singna thengnabadagi irang thokre hairi. Senapati da Naga People Organization na total sadang laukthokre Naga misam asiba singi hakjang Senapati gi District Hospital da purakre hairi. Ngasiayo Kangpokpigi Makui Asang Village da Kuki militant singa Naga singa nongmay kamna kraba matungda Kuki boynu mayam lambida thoktuna irang sagali aduga Central Force singna koicha chalaga yengduna laikre hairi. NRC tawdana census tawnaba honaraglabadi maduda tholakpa afafata pumba lengangna pugadabani haina malangbana fongdorakre. Manipur gi haudi oiriba phibam asida niyam chumna amade mapung phana census pangthokba haibasti oithoklaroidaba amane. Illegal immigrants singna haudik su sahi ahum hena state asida tangdu laitadaba phibam ama leihanduna lakle maramaduna NRC tawdana illegal immigrants sing khandoklaba matungda census tawbana khwaidagi asumba oigani miyamna pamliba sigi mayokta lengangna ngammi haiduna nampuda census tawnaba honaraglabade madugi teksa kumba lengak asina pugadabani haina MSU gi president Lokram malangbana fongdorakre wafamasi MSU na lisangsina zahi khudingi pangthoktuna lakpagumna ngasi pangthokiba hompuga mathoi suba chaklam khongchat numit thoramda mahangna phongdokibani kumda ing lising amaga chamapan hompuga manga da thokiba khusengi sak tangbagi thodokta laikhiraba mahairoi ahum amade All India Radio gi staff ama puna mioi maribu ningsingba oina amade miyangi mayokta laikhiba matam adugi lengaki mathakta haunaruba naidana haukiba miyangi ihau adubo ekai khumna boina sahi khudingi August 13 pu chaklam khongchat numit haina pangthoktuna lakle ngasi pisum chinga machada leiba student martyrs complex da MSU gi firal tingkhatlaba matungda mahairoi singi khubamda miyamna leisu katuna ekai khumna butke madugi matungda mahairoi singi oiba asoba khongchat ama laktuna palace compound da leiba Baigesandra Open Year Theater da chaklam khongchat numit ki mapung oiba thoram pangthoke.